Ngasi numida wairam phongkhiba kanglaipa mairagi pause dagi maru oiba pau khara khangasaraga miyamda khudo tamjiki Manipurda thogliba chahi ani helava laloisinabagi wafam amata phongdolamdana Prime Minister Narendra Modi Delhi da hankhrei ngasi Bharatki Prime Minister Narendra Modi na pung kharagi khongchat Manipurda laktuna Churachandpur district ki Toibong Peace Ground ahamba oina thungduna wa ngangkhrei Masigi matungna Churachandpurdagi lekhagi lambida Imphal tamna laktuna Kanglada pangthokpa miyam miphamda wa ngangkhrei Prime Minister na Manipurda yamna tanga lakhiba khongchat asida Manipurda thogliba chahi ani makhai helaklaba irang asi losinaba honaduna tangdu leitaba Manipur amu ohengani Manipur gi apunba saktam thugaduna separate administration pibagi wafam leiti haiba amada phongdolamdana Delhi gi damakta Imphal thadokhrei Prime Minister Narendra Modi Mizoram district gi flight laktuna Imphal International Airport ta ngasi ayuk pung 12 kulom tabada Imphal gi International Airport thonglaki mapham maduda BJP Manipur Pradesh ki President A Kharada Manipur gi Governor Ajay Kumar Balana luchingduna PM bu harauk taramna okay tungda lekhagi lambida Churachandpur gi Toibong gi Peace Ground da thungki mapham maduda miyam CSO amadi MLA singna PM bu harauk taramna okay mapham maduda ITP singa PM ga unaduna wari sakhi Prime Minister na Churachandpur da thungduna Toibong Peace Ground da pangthopa miyam gi mifam da wangang laduna mapham madugi civil society organization singna santhi gi lambida chatuna isagi manglan mangphaungnana ba hona si haina appeal tawki ngasi Churachandpur district ki Toibong da leiba Peace Ground da pangthoki ba mahakpo opagi tharam aduga mari lenana lupa crore lising tare chahumgi tonga project singi orep uyung tamki mifam aduda Prime Minister na miyam timba mifam aduda wangang laduna phongdokhibadi haukiba lising aniga supna taraga mari degi center da BJP na luchingba lengak lerakpadegi Manipur gi sapkhanaba thaba paikhatuna lakhibani ngasi district asida paikhakadaba lupa crore lising tare chahumgi project sing orep uyum tamkhrei masina anauba punchi mahing ama sojina puraklagani Manipur ase border state oibana lambi thongi phibam gi khudongchadaba leiriba singko annaba thaba paikhallei National Highway sing chawkhanaba center lupa crore lising ahum chatre kaikhrei lupa crore lising nipan ga chatre changna anauba National Highway semgatpagi project kana khumang chawksinaba thabak tawri Imphal ase athubada National Railway network ka samna halagani ngasi IDP singa unadana wari sanarurei haujikti Manipurda anauba asagi numit tholaklagani hana Modi na makhata na phongdokki masigi matungda lekhagi lambida Prime Minister Narendra Modi Churachandpur dagi Imphal tamna laktuna Kanglada pangthokpa mahakpu taramna opagi tharomda saruk yakhi Prime Minister na lupa crore lising ama chani changna sagarkhiba project sing haunabi matung ina sangaduna miyamda khusinaki tharom aduda wangang laduna mahangna phongdokhibada Manipur gi miyamna Bharatki ningtamlanda saruk yaduna lakle Indian National Army INA Manipur ahamba Bharatki masu ahumgi firal yungki Manipur ase Bharat ningtambagi asoba thong ama oiki Andaman amasung Nicobar Mount Harriet Manipur gi athoba singbu ikai khumnaba utuna Mount Manipur haina maming thonkrei Manipur gi ima oibi sing lamdam asigi similon bu phagahanaba honabada asoba thodang lawri ima kaithebo lengang lumna lawbaga loinana ima singbu ikai khumnaba utpoina lamdam asida anauba ima kaithel mari sakhrei Manipur miyamna Delhi amadi Kolkata da toina chatpana maram oibana Delhi amadi Kolkata da Manipur baban sing sare Bharat chawkhatpada Manipur khak hondokpa tawroi kunga mathoi chuba chahisa asida Manipur yauna North East state sing mapumphana chawkhat maikaida changsilakli haiki Imphal gi Kanglada pangthokhiba tharam aduda lamdam asigi tungan mapham singdagi lakpa miyoicha kayana saruk yakhi adum oinama Prime Minister Narendra Modi na lamdam asida thoklibi irang asigi matangda wafam amata phongdoklamdababu miyamna pendaba phongdoknaki panba yabade ngasi Prime Minister Narendra Modi na Manipurda lakliba khongchat asi lamdam asida ingtappa chawkhatpa puraknaba natte mahaki thauchil amasing process warna kanglumachel nungsina handaduna kang khongchairaba lamdam asibu hena phibam so anduna makhoigi loiram mara chelanaba marau leiba khongchatni maram aduna Modi ni lakadaba numit ngasi ayuktagi mahakna
इरमदम असिदा लैरिबा मातम फावबा कोरकोमना boycott tawbaga loinana Manipur pumba tote shutdown lauthokibani athingba asina ana layeng maihau lampok ising amadi asi anagi thabok thoram singde koncholoi haina phongdokhibani makha tarakpa pauda PM na maitai amadi kuki kanglup anibu tungan unakhiba asi aronba agenda ama chatharabra singnare Youth Front MPP Bharatki Prime Minister Narendra Modi na ngasi Manipur da lakliba khongchat asida marik chumba agenda amata loinaraktana maitai amadi kuki kanglup anibu tungan unariba asina Manipur miyamda aronba agenda ama se enderling angna chatharabra haibase Manipur miyam pumba singnana hangnariba wafamne haina Youth Front MPP na akamamongda yaningdaba phongdokpaga loinana ngasi Imphal-gi program maningda laiba MPP office dagi Youth Front MPP ki thawmi singna kangla tamna khongjang changchinnaba tholakpada Manipur police ki kanggu thamjilaktuna maipa ankidrei khongjang asiga mari lainana MPP Youth Front gi machin chatpa amana phongdokhibada ngasi Manipur miyamna thengnariba chahi ani makhai fajilaklaba kanglup machel gi oiba irang asida akiba phanglaba thoaningdaba thodok kaya thokpada natana leibak miyamna kha chiktuna awa chaitheng kaya mayukna duna laklaba fawba wafam amata phongdokhidraba PM Narendra Modi na ngasi picnic khongchat manba minute khara gi oiba Manipur da koirakpagi maung asimak laibak thibani khongchat asina waroi simpurakpagi muhutta lupa crore khara na awaba nanglaba miyambo themba lakpa asidi Manipur miyamna Youth Front MPP na akan mamongda yaningdaba phongdorakli Seoul asina hai Sakhot tharangi project kaya puraklabasu Manipur mache tana kairabadi madugi kanaba khak lairoi wahan thok laitaba khongthangni pikraba iramda Manipur asida buffer zone kaya thamjinduna kanglup machelgi marakta khaibung tanaba sinliba Bharat lenga amadi selenga ke divide and rule policy bu Manipur miyamna MPP Youth Front na akan mongda kandem tawi masigi mayokta Youth Front na miyam galon na akan makhongjang kaya changchinaba sem saduna lai hairi Youth Front MPP ke Seoul asina hairibadi irang asina so alaba ITB sing sufam nongpham khanglaktraba amadi awasai theng nangkhibana masagi mathwai thadokjaba kaya yaukrabani asigumba thodok asi amuk hana thokjanaba amadi makha tana lehauriba sing makhoigi mapunsigi maraiba kanana lepigadori makhoigi mayumda karamba matamda tekta kadina hanjil hanba ngamgani haibasi aikhoigi achaba wahangni hairi makha tarakpa pauda PM ki khongchat yaningdaba phongdoktuna Youth Congress na khongjang changchingkhrei Prime Minister Narendra Modi gi Manipur khongchat yaningdaba phongdoktuna protest tawngana thokpa Manipur Pradesh Youth Congress Committee gi miyoi kanggu ama Congress office ki gate ta police ka muknakhrei masing yamlaba Youth Congress ki members sing na nungthil pung ama tabada party ki office ta pulaba matungda khongchat ama chatnaba thorang tawki adobo police amadi CRPF ki personnel singna Youth Congress ki thawmi sing adu thingduna thamki security personnel singi athingba namkhairaga protester singna kholaw kaya lauguna Prime Minister Narendra Modi gi Manipur khongchat yaningdaba phongdokki state asida hojik thokliba wathok loisinaba honadabagi matangda sulenga pumaral siki kumjali sing aniga subna kunga homdagi me ahomdagi haurakhiba Manipur irang asigi matung tarakpada Prime Minister na ahamba oina state asida lakpa khongchat yaningdaba phongdokpa oina Youth Congress ki thawmi singna khongjang changchingkhibani makha tarakpa pauda Thawal gi mapham kayada su PM ki khongchat yaningdaba phongdoktuna khongjang changchingkhrei Prime Minister Narendra Modi gi nomagi oiba Manipur khongchat yaningdaba phongdoktuna ngasi Thawal district ki tunga ba mapham singda maira paibi singna kholaw kaya laugduna khongjang changchingkhrei Thawal district ki sangayumpham Lilong Alapti Thawal Laisangthep Nongpok Sekmai amasung Khambok Lamrong Kaithel da maira paibi singna makhuta pe kai paiduna sit and protest athaki sit and protest aduda Prime Minister Narendra Modi go back Manipur ki afas palak tho India government ki divide and rule policy khudakta lepo Manipur ki waro simpura haiba kholaw singlawki amaramda Prime Minister ki khongchat asibo yaningdaba phongdoktuna Thawal district ta Nongpok Sekmai gi akoibada leiba khul taraga marigi apunba loop environment protection committee gi imasingna Nongpok Sekmai da Prime Minister Modi gi Manipur khongchat boycott tawduna sit and protest pangthokki